BTL Films Production gi Anishuba Wari Minungsi Marisuba episode Taminarasi Wari asi Kanagumba Hingliba Natraga Sikraba Amattaga Mari Lainajade Writer gi Wakalon Chagachaduna Nungainaba Haiduna Miyangi Damak Izerakpani Mayambu Wari Room the Pokning Chingshinjari Pinky Ayuki Sumang Telong Loishinli Wai Sitling Aida Maniampo Premila Tolaktuna Yahodo Karakarang Lule Hagolakpada Sumchit Mayona Base Tauhanganu Hairam Laga Imung the Chanki Pinkina Pung Manga Pauta Dribasibo Mananga Sika Manna Hawalaga Ay Wai Sitli Kangdana Langbam Tirine Haina Murum Soladuna Matau Loishinli Mathau Pumba Loireduna Ayuki breakfast semli Premilana Karino Tauriduna Pinky Ima Tan Kitang Hauge na Taubani Premilana Aigi Diare Chadang Piro Pinky Ima na Pamjaba Tau the Taubudune Amatang Oil Jawo Premilana Yare Horen Chaoina Chajarage Ting the Kansida Tanam Sasalaga Chachaba Yara Hairam laga cha kaptu paiduna thokre Pinky Ima nangna phanyam nganglasu chaidasu ai hangatna chindi khumloyi hauna khangdabi nupidi oiroyi ima haina khanjai mapuroiba haudokpa makhoigi kada changlai Pinky leiramdene hagot kramale haiduna mapuroibana hitlamba phamungdu loishanli Pinky ki maningda Bikina masamdu phat chingladuna phamtharaga lotli Pinky Ima khangye nang oiramani se khanglabani Bikina haha khangbra Pinky khangnaba tawrabanina khangledana Bikina wa ngangba yam hairena Pinky aiba Bikina Haire Hanadi Ainoda Titina Ngambiben Pinky Ho Hanadi ne Nangdo Nushidaba Kangaba Bikina Hoine Aina Namdana Lobibanina Pinky Namdana Laurasu Ipuroiba Oizerabado Bikina To se Aina Haijan Brava se Wangang se Kayada Hairino Yemune Pinky Yare se ai chak thong theng dani tamo su breakfast athopiro loi inglamani Bikina hoi Ningthem tha jahoi gi hotel da ayuki kari no chaba tholai Ningthem iche tan loirabra ai gi khita pibira o tha jana hoi Ningthem pira age aduda phamo haiduna tha jana Ningthem da tan cha puthokduna piri Ningthem iche thadoi di tholaktro Thajana Jankibada Ngairi Ningthem As Kitta the Ketnaida Thajana Nangi say I quite Hadoida Kanon Kanba Malida Ningthem Ichi Pau Kang Yabase Mana Masidashida Nuna Kalatoma Sendana Kalalanga Aina Urok Dona Jong Dana Misidashida Chini Banido Thajana No Laduna I quite Hadoina bo Ningthem As Je Adu the Sunatemi Kongbandagi Ising Kalaga Hazelake Todana Aina Hotana Jelini Tajana I quite Hadoida Hauserunu Mukudam Tumbani Nako Kaizani Ningthem As Iche Sima Nanaupi Michanga Jang Tajana Nandi School Chaloidra Ningthem Chatoiniche Se Iche Sidagilo Biro Thajana Paisa Hanladuna Ningthem the P Ningthem Iche Chatlagi Thajana Hoi Ningthem Lambi the Lakpada Hadoi Tongal Mapayo Rakpada Mayum the Yeng Naduna Murum Soli Machine Pise Pura Hinjabiniko Masigi Udri Amtadi Unimbani Hinjabi Oirusu Tomoisi Yadi Base Uroi the He Chatlagi Haiduna Tongalduda Onsinduna Murum Solamlaga Chatkre Sanju Tabak Chalamdagi Makekan Assembly
Mana semliba makesi tolop yam chauna chaba amadagi henli. Ama amuk puthok, amuk hapchan tawduna setningba, phajaba, mina yengningadaba khanliba haibadu oira male. Pakpina yareda khara keradi yengge yauna yengbani imasu. Sanjuna imadi tuminaga yengli boya. Pakpina chak sarasena kauba lakpani nangna tawriba mayamduda imana thugainingdadana ngahak kumai oina yengbanida. Sanjuna aina tawriba sisu tawda yadabanine ima. Pakpina chumme nupine kegadawbani adubu henmallasu mina yam noknabani ko. Sanjuna ho naya nupa oiba yaba amata lakna thuhange tawbani. Pakpina masana automatically nungsijarakadabudubo nangna post tawraga nungsihandoiba. Sanjuna aikhoi mase yam nokninge English ka thele. Pakpina karinone nama aise BA second class ni ne napana thabak tawhanloina tawhandabasida nangna aise kem khangdabi maliro. Sanjuna nateda phibamduga English ka thelakpaduda sum nokningbanida. Sanjuna nateda phibamduga English ka thelakpaduda sum nokningbanida. Pakpina hahayo phibamsina poklibanine nangse. Sanjuna yarese wathi ngangdana leiranu chaktu sarurase aduga loisannaba. Yohenba thabak chatlamdaigi mafi loisanba loiraduna chak chari. Latana ibungo hainakiba wa ngaknasiko. Yohenba hanna phawba yenglaktana chaktu chari. Latana amukasu hairei aidine haibirisiniko. Chandrana mama nangse nungaikidrehe awoiba. Latana haidaba yaribro moi pabung. Chandrana angang machadawna ngaita haigadawna masana khangjagadawni. Latana khangsanadabaduda soigadrana haibaniba. Chandrana khangsannadraga matamdu loibaga aikhoina hekta simna loire kaino. Latana hoida moiba aduna phare. Yohenbana ima nangse pharak yam tai kamai tawnia. Latana tadanaba nathau masa khango. Yohenbana pharak to tahawro ai chatlage. Hairamlaga thokre. Sanju Yohenbagi kagi thungzilda lepladuna file ama kolaga. Sir ai amukta changjarake. Yohenbana chango. Sanjuna sir sigise date 18 gida laklise aina total tawbadadi 11,240 oye aduga moina isigadi paisa khara chenadro sir. Yohenba munna tari aduga sir date 19-20 siju loina paisa se chenai. Date 20 phawbadi ai yengjarabane sarda amukta hangjagena. Yohenbana madugi file do mamangda leiramba nupa amana pairambani thabak tawbada pukchel sengdabadagi aina lawthokhibani. Sanjuna oh sir ai phajana check tawrage aduga chumthokcharaklage. Yohenbana Sanju nang aigi employee ni aigi factory se chawkhat haloi nangi khutta lei aduga nang nupi ni factory sida yawriba nupasingda mabung mopagum khallu. Factory sigi mapanda irang tawrubadi madu noigi right ni manung sidadi aina ayaba pide. Yohenbana Sanju nang aigi employee ni aigi factory se chawkhat haloi nangi khutta lei aduga nang nupi ni factory sida yawriba nupasingda nabung nopagum khallu. Factory sigi mapanda irang tawrubadi madu noigi right ni manung sidadi aina ayaba pide. Aina haise nang irang tawina haibanate thabak phajana tawhaningbagi hairini haibase Sanjuna su khanghaningi. Sanjuna hoi sir pumnamak ai ngamnaba hotnajagi. Yohenbana
ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯤꯉꯣꯟꯗ ꯊꯧꯗꯥꯕ ꯑꯩ ꯄꯥꯝꯗꯦ꯫ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯕ, ꯇꯤꯟꯅꯕ, ꯑꯩ ꯏꯁꯥꯃꯛꯀꯤꯅꯤ ꯈꯟꯗꯨꯅ ꯍꯣꯠꯅꯕꯤꯕ ꯑꯩ ꯄꯥꯝꯖꯩ꯫ ꯁꯟꯖꯨꯅ: ꯍꯣꯏ ꯁꯥꯔ, ꯑꯩ ꯁꯥꯔꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯑꯩꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯖꯔꯛꯄꯗꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯣꯍꯦꯟꯕꯅ: ꯋꯦꯠ, ꯑꯩ ꯈꯪꯂꯦ꯫ ꯌꯥꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯅꯪꯅ ꯆꯨꯝꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯁꯟꯖꯨꯅ: ꯍꯣꯏ ꯁꯥꯔ꯫ ꯌꯣꯍꯦꯟꯕꯅ: ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯟꯖꯨ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯂꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯁꯤꯕꯣ? ꯅꯣꯡꯁꯥ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯌꯣꯡ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯃꯊꯃꯣꯏꯒ ꯄꯥꯟꯗꯕ ꯖꯥꯠꯂꯥ? ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ, ꯊꯣꯛ ꯍꯦꯛ ꯁꯥꯔ, ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯤꯀꯣ ꯉꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯪꯖꯒꯦ, ꯃꯗꯨꯗꯤ ꯉꯔꯥꯡ ꯊꯥꯖꯈꯤꯕ ꯁꯣꯔꯠ ꯑꯣꯗꯤꯑꯣ ꯄ꯭ꯂꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯑꯃꯃꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯔꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯁꯤꯗ ꯄꯥꯖꯔꯤꯕ ꯑꯩ ꯏꯇꯣꯝꯇꯅ ꯄꯥꯖꯕꯁꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫